Manipur ki ahanba neuro patients ke amat tangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba languna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Krumzari ELITETV ki test so cartoon ki mahau meng ta video sing mohan tara mokchari maru ngasi infala fungo pause singi cartoon sing da cartoon ni singna kari haining liba kari phunong liba kari wakal khalang liba habdu myam sonong thamjage am lokho jage sangai express ki onthok pani da ja onthok bai ba cartoon sing biu pan dukan mang sida pakhang ari ba tara leibani myam ju onsan ra ekadore onsan ra yeng mane ba wan thara ta leibsida alam nai re is pakhang ari basi pan dukan mang sida wan thara mane na Rabia Halama tung the lepam the kume. Ategi nate kura pan dukan fambi sen bidu mana koijabani. Mawon the gip sam am pubiraga amada chien kre aduginena. Yam fazaba si talked about nate dum pan dukan fambi dum yauba film the kai dum yauba thing dum makoina say the pesa was out on nova kai to nabum taibanga talked of nate amon masi post aduna mana pesa thada jaraga si pan dukan the mari koina jajan to jaraga chien baduna khoi atopada chien gibagi shen duneba adani maje matha saraga ko ngawraga koi tara le hobudneba nasisu yamna khoi manungda artha chenba yam phajaba cartoon ne thamjage patang delation khoi chana leba ki loire dana aduni loire dana sida ani wai sandare kamaina haigida popi si loi nai de ko rabundu mangaire na adum popi si jali se kun haigre helicopter sin nagera kari sin drone sin nagera patana paisalaga madu soil soktaba hida kapaga hatok ba yabdu hoji tek ni yale se Churachampur district ta matek ekatranga yale ade kangpuk pita tranga yale ukhul tranga yale na dum daw lebaduni ade kangpuk changmai thare khot khrena taw mayama phajana tawraga phajana khoi mapping ma tawro Google map ta phajana tawraga lautharaga sidai sibu leire haidu phajana tawrakanda nong tara loisanba ya pone khoi si karino adudani mana haise popi si loi nai de ko rabondo mangaire na ada amasina kume punamaksi Tigal urabadi mapudi amatta thiba khangloina aduni mapu amta leite kingpin jingdem khangde drug lot mayam do drug lot to kanano khangde mamanga to gi crore kya gi drug to khoi gari driver du gi ni haidana chenaba mi du yawdana phada dana khoi aduni adagi mu court charge thangalakpada any police department gi site te ro kitang koma semi colon wahai ji kitang chitha gi da dum lo gi meng de du ya dam ni na madi khudong chaba adugi lop hol do lowraga dum free thadokpa mayam su lei aduna yamna lo waduna lo se mamit tange aduna mamai du khum akoi mamit to khumjalaga leiduni ana masi gi posna popi si yan basi adu patana yan bado adu loiba khamba nai da badu ne ba adu gi potu dani ada tham ai se aduna punamak se thigalo rabadi mapudi amta thiba phangloi ko khangloi na haise yam phajaba sigi manungda artha senba adugumba yam phajaba cartoon ne thamjage mathang da leisna khoi pungna phomgi balu he duneba Ada hiyeng biyo da ausangi hazik pisa khaibai karigi mayam isu tongnaba lambi da thatpa yausanga bat ingde tongnare haba mayam je social media da kaida torakpu da hoigi sadanda susu khut tharakpane pungna phongi cartoon se da gari khame aduga asi lawro amu hapke haibane ba
ꯑꯗ ꯃꯥꯅ ꯀꯩꯗ ꯄꯩꯁꯥꯗꯣ ꯌꯥꯝꯗꯅ ꯄꯤꯔꯛꯄꯒꯤ ꯁꯤꯟꯅꯦꯕ ꯁꯤ ꯂꯧꯔꯣ ꯑꯃꯨꯛ ꯍꯥꯞꯀꯦ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯅꯤ ꯑꯪꯀꯜ ꯖꯤꯄꯦ ꯌꯥꯎꯔꯤꯌꯦ ꯑꯗꯨꯝ 4,000 5,000 ꯀꯥꯞꯄꯤꯔꯝꯃꯣꯅ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯍꯧꯖꯤꯛ ꯇꯧꯅꯔꯛꯀꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯁꯩ ꯃꯌꯥꯝꯁꯤ ꯌꯥꯎꯁꯪ ꯃꯇꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯝꯍꯩ ꯃꯇꯝ ꯁꯤ ꯇꯧꯅꯕꯁꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯊꯣꯔꯛꯈꯤꯅꯤ ꯃꯧ ꯃꯌꯥꯝꯁꯨ ꯃꯧꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯒꯤ ꯆꯥꯅꯕ ꯑꯍꯟꯁꯤꯡꯒꯤ ꯆꯥꯅꯕ ꯑꯗꯒꯤ ꯍꯣꯂꯤ ꯄꯂꯥꯒꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯦꯛꯁꯄꯥꯟꯁꯟ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯦꯛꯁꯄꯥꯟꯁꯟ ꯂꯥꯎꯊꯣꯛꯇꯣꯏꯁꯤ ꯐꯔꯕꯅꯤ ꯑꯗꯩ ꯈꯔ MLA ꯃꯌꯥꯝꯗꯣ ꯈꯔ ꯆꯦꯟꯕ ꯌꯥꯔꯅꯤ ꯑꯩ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯌꯦꯡꯉꯣ PR ꯁꯨ ꯂꯩꯁꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯟꯁꯤꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅ ꯃꯗꯨꯗ ꯋꯥꯔꯧꯅꯗꯣꯏꯅꯤ ꯂꯩꯀꯥꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯀꯦꯟꯗ꯭ꯔ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗꯗꯤ ꯈꯔ ꯐꯩ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯀꯣꯟꯕꯁꯤꯡꯁꯦ ꯍꯦꯛꯇ ꯍꯣꯂꯤ ꯄꯂꯥꯒꯁꯤ ꯒꯥꯔꯤ ꯃꯄꯣꯠ ꯇꯧꯔꯒ ꯆꯠꯅꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯍꯥꯄꯛꯇ꯭ꯔꯒ ꯁꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤक ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯎꯕꯗꯨꯗ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗ ꯊꯠꯂꯒ ꯄꯤꯕꯁꯤꯗ ꯑꯁꯤ ꯂꯧꯔꯣ ꯑꯃꯨꯛ ꯍꯥꯞꯀꯦ ꯀꯥꯟꯗ ꯌꯥꯅꯤ ꯑꯪꯀꯜ ꯖꯤꯄꯦ ꯌꯥꯎꯔꯤꯌꯦ ꯑꯗꯨꯝ 4,000 5,000 ꯀꯥꯞꯄꯤꯔꯝꯃꯣꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯜ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯦꯕ ꯁꯤꯗ ꯀꯌꯥ ꯇꯥꯔꯦ ꯅ꯭ꯌꯨꯁ ꯒ꯭ꯌꯥꯁ ꯄ꯭ꯔꯥꯏꯁꯅ ꯊꯥꯔ ꯂꯩꯔꯦ ꯁꯤꯗꯩꯗ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯅꯤ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯍꯥꯏ ꯀꯥꯟꯗ ꯑꯃꯅ ꯈꯨꯝꯃꯦ ꯃꯤꯒꯤ ꯃꯃꯜꯗꯤ ꯌꯥꯝ ꯍꯣꯡꯗꯣꯛꯂꯦꯅ ꯒ꯭ꯌꯥꯁꯀꯤꯗꯤ ꯄ꯭ꯔꯥꯏꯁ ꯍꯦꯟꯒꯠꯄ ꯍꯟꯊꯕ ꯑꯗꯨꯝ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯜꯗꯤ ꯌꯥꯝ ꯍꯣꯡꯗꯣꯛꯂꯦꯅ ꯍꯥꯏꯗꯨꯅꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯔꯛꯇꯁꯨꯅꯤ ꯌꯥꯝꯅ ꯃꯧ ꯅꯍꯥ ꯑꯃ ꯃꯥꯡꯈ꯭ꯔꯒ ꯁꯤꯔꯒ ꯂꯩꯔꯝꯕ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤ ꯃꯌꯥꯝꯗꯨꯅ ꯒ꯭ꯌꯥꯁꯀꯤ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯅꯤ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯍꯥꯏ ꯀꯥꯟꯗ ꯃꯤꯒꯤ ꯃꯃꯜꯗꯤ ꯌꯥꯝ ꯍꯣꯡꯗꯣꯛꯂꯦꯅ ꯑꯗꯨꯅ ꯒ꯭ꯌꯥꯁꯀꯨꯝꯕ ꯄꯦꯇ꯭ꯔꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯇꯥꯡꯈꯠꯂꯛꯄ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯜ ꯍꯣꯡꯊꯔꯛꯄ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯤꯜ ꯇꯧꯕ ꯑꯗꯨꯗ ꯕꯦꯖ ꯇꯧꯔꯒ ꯊꯝꯃꯛꯄ ꯑꯗꯨꯝꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯗꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯚꯦꯂꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯅ ꯊꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯃꯥꯁꯤ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯩꯕ ꯄꯣꯠꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯁꯦ ꯑꯗꯩꯗ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯎꯔꯝ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯑꯗ ꯃꯣꯏꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯃꯈꯣꯏ ꯁꯦꯟꯇꯔꯒꯤꯁꯦ ꯁꯤ ꯍꯥꯟꯅ ꯌꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯎꯕꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯥ ꯍꯟꯗꯛꯀꯤ ꯐꯣꯡꯗ꯭ꯔꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯩꯅꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯄꯥꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯍꯥꯏꯔꯦ ꯃꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯦ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯍꯦꯔꯥ ꯃꯊꯧ ꯇꯧꯕꯗꯤ ꯑꯩ ꯈꯨꯗꯣꯝꯕꯤꯅ ꯍꯦꯜꯂꯝꯒꯅꯤꯗꯅ ꯑꯗꯨꯗꯤ ꯍꯦꯟꯕꯗꯨꯅꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯅꯨꯄꯤꯅ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯕꯦꯖ ꯇꯧꯔꯛꯑꯀꯥꯟꯗ ꯊꯝꯃꯛꯄ ꯄꯣꯠꯅꯤ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯤ ꯁꯤꯗꯩ ꯁꯦꯟꯇꯔꯅ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯤ ꯃꯌꯥꯝꯁꯦ ꯁꯦꯟꯇꯔꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯅꯪ ꯈꯨꯗꯣꯝꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯦ ꯅꯪ ꯁꯦꯟꯇꯔꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯗꯤ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤꯗꯅ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯗꯨꯅꯦꯕ ꯁꯤꯗ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯃꯥꯏꯅ ꯁꯥꯟꯅꯩꯗ ꯑꯦꯟ ꯏꯠꯁ ꯂꯥꯏꯛ ꯐꯥꯔꯁ ꯏꯠ ꯋꯥꯖ ꯑꯦ ꯄꯥꯋꯔꯂꯦꯁ ꯒꯣꯔꯃꯦꯟ ꯅꯥꯎ ꯏꯠ ꯏꯁ ꯑꯦꯟ ꯑꯣꯚꯔ ꯄꯋꯥꯔ ꯑꯋꯥꯟ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤꯁꯤꯅꯤ ꯉꯁꯥꯏꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯅꯩ ꯄꯣꯛꯅꯐꯝꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯒ ꯊꯧꯗꯥꯡꯒꯤ ꯎꯠꯂꯛꯏꯗꯨꯒ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯏꯠ ꯏꯁ ꯂꯥꯏꯛ ꯑꯦ ꯐꯥꯔꯁ ꯏꯠ ꯋꯥꯖ ꯑꯦ ꯄꯥꯋꯔꯂꯦꯁ ꯒꯣꯔꯃꯦꯟ ꯄꯋꯥꯔ ꯌꯥꯎꯗꯕ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯝ ꯁꯦꯟꯇꯔꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯅꯥꯎ ꯏꯠ ꯏꯁ ꯑꯦꯟ ꯑꯣꯚꯔ ꯄꯋꯥꯔ ꯋꯥꯟ ꯑꯅ ꯍꯥꯟꯅꯅ ꯄꯋꯥꯔꯂꯦꯁ ꯑꯣꯏꯕ ꯑꯁꯤꯅ ꯑꯣꯚꯔ ꯄꯋꯥꯔ ꯇꯧꯔꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯕꯖꯦꯠ ꯁꯦꯁꯟ ꯐꯥꯡꯗꯣꯛꯑꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯗꯥꯒꯦ ꯁꯦꯟꯇꯔꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯔ ꯌꯦꯡꯗꯣꯔꯤꯕ꯭ꯔꯥ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ प्रꯖꯥꯁꯤꯡꯗ ꯐꯥꯎꯕꯗꯨ ꯀꯥꯔꯇꯨꯟꯁꯤꯅ ꯊꯝꯃꯛꯄꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स स्पेशलाइज हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमई मथक टोंगथाम लिकाई हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर माइग्रेन चिंब लायेंगली हॉस्पिटल न्यूरो की लायेंग चंबा अफब मखल की खुसु खुलाई मेशीन मरांग कायद लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायेंगली
ꯂꯝꯗꯝ ꯑꯁꯤꯗ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯌꯥꯝꯅ ꯇꯥꯡꯅꯔꯤꯕ ꯃꯔꯝꯅ ꯆꯤꯡ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯅꯥꯕꯁꯤꯡ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝ ꯊꯤꯟꯊꯅ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯗꯥꯛꯇꯔ ꯄꯥꯔꯀꯤꯟꯁꯟ ꯁꯤꯡ MCS ꯅ꯭ꯌꯨꯔꯣꯁꯔꯖꯔꯤ ꯑꯦꯝꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯃꯁꯥꯃꯛꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯡ 24 ꯂꯩꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯥꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕꯇ ꯅꯠꯇꯅ OPD ꯖꯦꯅꯔꯦꯜ ꯑꯃꯗꯤ ICU ꯕꯦꯗ ꯑꯣꯄꯔꯦꯁꯟ ꯃꯦꯗꯤꯁꯤꯟ ꯑꯦꯛꯁ-ꯔꯦ ꯑꯃꯗꯤ ꯂꯦꯕꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯁꯨ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯜꯂꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 7005534166 ꯅꯠꯇ꯭ꯔꯒ 8974572154 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ